Bharatiya Nagarik Suraksha Sanhita (Bnss) listing ani kulumdoi section 479 Chatnahannaba Union Ministry of Home Affairs na leibak asigi state amasung union territories sing da khang-hankhre Times of India gi report aman hai wafam asi Home Ministry na state amadi union territories sing gi luchingba sing amadi prison official sing da tharakpa cherol amada khangalaki ni hairi BNSS ki section 479 asi chatnarabadi trial gi matam ngaiduna jail da leiriba under trial sing adu masagi chera ki matam yongdringai da bill da thadokpa yabagi kutung chaba phanghangadoribani law asigi matung ina under trial amana jail da leigadaba apunba matam adu gi saruk ohum thokpagi ama jail da leirabadi bond da thadokpa yai aduga apunba jail da leigadaba matam adu gi tangkhai ama leiraklaba under trial sing na bill da thadokpa yai hairi adu moinamak under trial sing asi thadok thringai gi mangoinana mari leinaba prison superintendent singna court apply torakadabani masigi mathakta state amasung union territories singna law asigi makhada thadokhiba yaba prisoners singi data adu ministry da pikhalakadabani khongthang asina jail da mi ka hena chilamba adu phalagani hainasu ministry gi cherol adu da pali